Image PAODAM 9th tabiri besangbo yumnam Anuradha Devinai Konono Krumzari. Housing Maroi Bapalda. Chief Minister and Birena Manipur State Cooperative Bank Jirbam District Fransama Hangdokre MSCB na Loriba Thaudang Singbu Thagapa Pongdokre. Nupi Singda Ehanba Sakti Pibana Socio Economic Pibam Pagadangani Haina Minister T.S. Biswajana Haikre. Manipur State Power Distribution Company Limited Tawal Subdivision Ge Employees in Tadisuba Pay PWG Kongsang Sangsin Bahokre Loinana Lakadariba Assembly Election Ge Yapathomi Pangthongna Kre Vote Ki Campaign Hongna Kre House Pausan Episode Direct Benefit Transfer DBT Ge Kuthangda Scheme Sing Mai Pakna Paikhatpada Bank Singna Yamna Maru Ibathodang Lowi Haina Chief Minister N Birena Haikre Wapama Singasi Chief Minister ki Secretariat video conferencing ki Kuthangda Pangthokiba Manipur State Cooperative Bank ki Jiribam District ki branch ama hangdokgi tharamda Chief Minister na phongdokibani. Chief Minister na makataraduna bank singna entrepreneur sing, farmer sing, weaver sing, artisan sing basing su makhoi ki thabak thoram pauthok sauthoknaba tawduna makhoi ki business hena phaganaba sawanaba su haiki. Rural economy amati miyangi punsi mahingbo phagadhana bage Manipur State Cooperative Bank ke thabak thoram singbo su Chief Minister na thagakhe. Imphal Ziri lambi gi matangda Chief Minister N Birena haikibada Imphal Ziri lambi ase double lane atuba matamna ontholagani. Land compensation ge lupa crore chamriga marphu state government na phangle hadaduna barak thong saba loiselakle mathang thada sangaragani haikhe. Tharamdada Chief Minister na Jiribam District na COVID-19 first dose 100% kapthokwa state asida ahanba oibagidamal DC SP CMO Dr Nurse asa worker na singbasingbo thagapa phongdoladuna HMN asegidamalta Jiribam gi Deputy Commissioner da cash reward lupalak kun khusinaragani haikhe. Ngasigi tharamdada Managing Director MSCB Sri S Subhas Singh Register of Cooperative Societies Srimati Valentina Arambam, Jiribam District ke DC SP Amadi RBI ke official sing amasung MSCB Imphal branch ke official sing busu sarugyaki. Bank na fazana praja singna support oragadi rural economy both state economy ani makta yam saunu matheng pangba rural economy phagadana ba khona badana hena maru oiba akoi manipur gumba state sidadi ana rural economy hankadana ba phagadana ba khona matamda Manipur State Cooperative Bank aina hajen banate moi yam sincerely praja singa hand to hand ground level the walked away haibada haiman mathoi COVID-19 laisada sida Manipur da hokiba pum kunmari da mioi chaniga humpu humdoi nauna COVID positive oiba thena kre mioi amana lekidre Hariba pumphama sida mioi lising ahumga chatrok marphuni toy test tawkibada mioi chaniga humphomdoi ase narambadagi ngasige COVID positive oibagi chang chada 3.8 ama yauke state asige apunba COVID compound case masing lakh ama lising tarataruk chahum marbutaratare yaukre laikidabana lising amaga chanipan sumna taruk sukre Laisat si haubadagi ngasi paubada state sida mioi lakh tarani toy lising nipumatoi chama kuntramari test tawkre Kaksing District da hokiba pung kunmari da mioi ahum COVID positive oiki matam sida mioi kuntratare test tawkibani test tawkibasing adu lenga ke test tawphamda kunitoi Ziban Hospital na mari amadi Ima Hospital da taramathoine maduda mioi anina lenga ke test tawpham amana Ima Hospital na positive oiba thena khibani Malim pumbagi oina COVID positive oiba migi masing koti kunithoi lakh 35 lising ani chamapan yangkhaitare sukre masigi manungda mioi lang niputaru lising taramathoi chamapan kunna lekhidre aduga mioi koti kund lising yangkhai chamasuna mangana naramadagi parakre COVID laisada sida khwaidagi positive case masing yamba lebangna mioi koti mari lakh 32 lising marbutara taret
chamanga marfutaret positive oiduna USA na ahmad lady Indiana case koti ahum la kuntramathoi lesen kuntramapan samapan marfumathoi thengnaduna ani subada amadi Brazil na case koti ani lakh mapan lesen kunipan sumna nipan thengnaduna ahum suba positive case masing yamba lebak oire India ke oinadi Maharashtra na positive case lakh humphumari lesen marfutara taret chanipan humbudrani thoi thengnaduna ahanbada Kerala na case lakh nifuni thoi lesen Marfu Hundoi Chamri Marfudar Mari Thengaduna Anisubada Amadi Karnataka na case la kumapant lising yang kaini pan sumna mapan thengaduna home suba positive case masing yamna yamba state oina lady Rural Development and Panchayati Raj Minister Thongam Biswajana Hai Lamdam Sige Nupi Singda Ahin Basakti Pibna State Sige Imung Singi Socio-Economic Status Pagadhangane Wafamasi ngasi Imphal East ki Uchekon Nongpo Community Hall Kongba Khunau Awang Laikai Thongzuda Azadika Amrit Mahasa Palan Thauramda Minister T.S. Biswajana Phongdokhibani Thauramasi Block Resource Center Start a Village Entrepreneurship Program SVEP Kairao Bitra Block Imphal East na Manipur State Rural Livelihood Mission Manipur ki makhada sinkhibani Tharongi Sadukama Oina Self-Help Growth Nipu Marida Loan Pangangke Amati Sel Oina Lupalak Ama Yawa Best Performing HHG Award Su Sawumbung Block Tage Group Amadanga Sikhusanaki Ngasigi Tharomduda Usekont Nongpok Gram Pansake Pradhan Nongmaithem Zedumani Block Resource Center ke President Laurembam Suni Devisu Sarugyaki Tharomduda Minister Biswajana Khungangi Mapam Singda Self-Help Group Linkatpa Haibasi Nupi Singbu Mapangang Kadhanbani Masina Thabak Phangdre Haibadu Manghan Bagaloina Khungang da leiba miyamge socio-economic status wangkhalali haiki Equity leiba enterprises haibadi ekona tawriba activities miyam singse sigi supplies tawrabagi port amada vision hogalona pakhilakha program ani adu madu loina akoina haiba Select group mayam singsta ekoi business ki skill ki support piba adu exposure ki maramda akoi exposure ka honba akoi ki moi se da koi loan na chingbo se mayam se pi re har kan no pi ba samasi empowerment to ba adu koi capacity building se seme har kan koi ki livelihood se koi increase ka honba na ai thumje Manipur State Power Distribution Company Limited Thawal Subdivision ke employee singnasu ngasi dage tare suba pe PWG Khongjang Sangsinba Hokre Ngasige Khongjang Aduda Manipur State Power Company Limited MSPCL Manipur State Power Distribution Company Limited MSPDCL Manipur Electricity Employees Union MEEU MSPCL ge Power Engineer Service Association PESA amasung MSPDCL ge Officer Association ge apunba JAC ge mihut sangso sarugyaki Employees sing aduna MSPCL, MSPDCL amadi EDM ge employees sing ge awaba ubiduna kudakta tare suba pay ge revision to op 2019 ase phangangadabani haina taksanke Khongjang aduda sarugya kheba MSPDCL Thawal subdivision ge EO Sakol Samp Calendrona High ngasige Khongjang ase JAC na lawrapa phirepa adubo sagatuna chathabani Lenga ke atopa employee singdana tare suba pe commission ta asipangankre adubo essential service ne hariba electricity employee singdana ngasi phawa phangandre asumna employee singe marakta lenga na khena pathambiganu tare suba pe ase electricity employee singdasu chamanana manaba thakta phanganbi haiki Kaksing District Police ke SP Yangkom Victoria ge Miang Makada District asige tonga ma mapam singda COVID-19 ge laina laisad asibo laksin ba ngamnana bagi damakta lenga ke SOP miyam na khangna chatnaba lokhalakpa thabak thoram singe sarukama oina ngase Kaksing District ke manung channa leiba suguno bazada COVID-19 ke SOP ngaktaba marks uptana lakpa miyosingda suguno police station ke officer in charge Suresh Antonina marks piduna wakal tamina kre Hauzik lenganga thamlamba lockdown tamadi curfew na singba tamna handuraktuna hanage mahosage punsida lagnaba honariba asida miyamna COVID-19 dage ngakthoknaba
lengang na piriba SOP sing ngang na samina si haina OC Sugunu Suresh Anthony na miyam da appeal tawrakli COVID laina laisada sibu kharadang orabasu ngak thokpa ngamnaba Committee of Civil Society Kanglai Park CCSK na Directorate of Ayush ke matenga loinana Basikong Kongba Irong Women's Welfare Association ge ima ibel singda yenthongnaba Arsenicum album 30 Econitum Nepalus 30 Ayu 60 Porgaloinana first mark saying Association Asige President and Nilo Chanuta CCSK ge President Jitrinda Ningombam na Kusinakre Basikong Kongba Irongka Upper Primary School da pangthokiba asamba thoram aduda CCSK ge President Jitrinda Ningombam amadi Basikong Kongba Irong Women's Welfare Association ge President Nilo Chanuna preside tobakaloinana CCSK ge Vice President Sharachandra Thiam amadi Women's Welfare Association ge Secretary General Atopam Bimolana Wangangloi sing oina sarugyaki Tharomduda Nilo Chanuna CCSK na changchileba ayuske hidak sing yenbagi tharom asibu tagatpa phongdoki nupi sumang lila su nupa lila gum pukhatpa mathau tai wafam asing ase alternative theater ge anoba nupi sumang lila aidi ngai khini ge yai phathongni thorom government dance college palace compound impan ge rehearsal hall da pangthoki bada lila asige ayiba Ranjit Ningthozana haikibane mana makatana haikibada nupi bu nupa na Munna Kangbidana Nupa Nupi Thongmanare Haibe Yaroi Wari Asi Nupi Kunaibo Sagonaba Honabada Yimpam Oibalilani Haiki Ngasigi Thoramdada Padmasri Waripanaba President Theatre Center Manipurna Atova Mitung Social Scientist Dr. Danabila Isramna Akanaba Mitung Oina Loinana Laimayum Surjakanta Film Makana Thoramapu Oina Sarugyaki Lila Ase Brahmachari Mayam Rosina Putopani Ranjit Ningthozage scripta Surokhaiba Robindro Mayamna Langthabal Robindro Haina Kangnabana Lamjang Laptakpani Lila Asage Music Director Zitin Kumar Nauremne Ngasige Tharamba Aduda Narendra Ningomba O Gautam Romi Maitena Chingba Sangnareba Miyokana Sarubyaki Lakadariba Taranithu Suba Manipur Legislative Assembly ge Election da Kaksang Assembly constituency da Congress Party da intending candidate ama oiriba Kaksang Pazi Laikai Laishangbam Parengdagi Yangkhob Nilichandagi election ga mari Lainaba Thabak Thoram Singh Pangthokpada Mai Pangna Pangthopanganana bagidamukta Yaipa Thongni bagi Thoram Pangthokre Tharamadu District Congress Committee Kaksangi President Ilangbam Manglem Block Congress Committee Kaksangi President KSIS Ibohal ex-chairperson Yangkhom Rajendro ex-chairperson M Inakumbi ex-councillor Ani Loinana Block Mahila Congress Kaksing Block Congress Committee Kaksingi members ng amadi atay miyakyan saruyaki Yaipathawni Thorampa aduda District Congress Committee Kaksingi President Ilangbam Manglemna Pongdokibada Hana Party asidagi Kakiba ex-MLA Yangkhom Surchandana Masage Oijabati Duna Party asibu Nuksizaba Kaksingi Ahal Laman Singbo Kongpangna Kaubudawna Party Ase Kaksing Dagi Mukrasano Haiduna Hundoklamba Aduda Kaksing Dagi Party Asage candidate Later Roidra Haiduna Me Paiba Lairabani Adubo Housing Party Asegidamak Mirep Oinaba intending candidate Ani Lady Congress Party Bo Pothapam Oina Khanbadi Langani Party ke ticket Panglaga Party Asage Mirep Oige ticket Pangdraga Aigi Thopa Amatauge Haiba Wakalonta Adudi Party Asibo Nungsibanate Party Ase Kaksingda Maring Marangba Oina Wanba Asi Tahunjaning de Haiki Yaipathawni Thorampa aduda intending candidate Oriba Yangkhom Nilichandrige Maramda Mahangna Kaksing Lamdam Asigidamakta Mangsin Thana Asoba Thodang Lauduna Lakiba Thabak Thoram Singh Miyamna Singthanaki Lagliba English Singani Kunithoi da Pangthokaderiba Manipur Legislative Assembly Mikhanda BJP ge ticketa Uripo Kendrada Mikhal Thengnanaba Thorakliba BJP Manipur Pradesh ke spokesperson advocate Sobam Nongpongan bagi election campaign ngasi Imphal ge Uripo Khosnap Laikai da Laiba Lining Thau 19 Khong Lairimbi Kairu Hangbi dagi Haudokre
Tharomda advocate Sobam Nongpong Ambana Hai Lakliba Mikhal Siki Sel Changdana Sel Yaudana Bot Leblaga Karagadi Kunai Shida Apava Tabakya Purakani Mahana Makatana Hai Mahaka Prasagi Sebagidamakta Mikhal Tenganing Bakuizere Matam Kya Karamba Mongda Prasagi Seba Tausige Kan Bagaloinana BJP ticketa Mikhal Thenganaba Honaduna Lakpani Hausakti Mabo Party ticket Soidana Pigani Campaign Tauba Haunaba Kangalapagi Matung Ina Ngasidagi election campaign si Hausabani Haiki Laliba Kumzali Singani Kunitoige Angan Basarukta Pangtung Naba Torang Tauriba Taranito Suba Manipur Bidhan Sabha Mikhalda 31 Tobal Assembly Constituency da BJP ticket Mirep Oigatoriba Konsam Michael na Tobal Wangmataba Mathak Laikai Kairimbida Laiba Youth Development Sport Organization ge Naharun Singda Numidangi Matamda Mai Thalaga Sanaba Yanana Bage floodlight set Mari Mateng Pankre Ngarang Numidang Tobant Malaground Laiba Konsam Michael ge Yumda Pangtopa Sambathoram Pamada floodlight sink Mahangna YDSO ge members in the Kusinake Legana Paikaliba Sakota Taurankia Amadi MLA Brozena Wangzington Ta Kendrada Paikaliba Tabaktaram Kea Sida Ben Bapoktuna Congress Party ge Miokia BJP da Nauna Yaurakre Congress Tage Nauna BJP da Yauraklaba Pundri Hydroi Colony ge Imang Kuntramatoi Amadi Langantel Maning Laikai ge Imang Mangagi Mioising BJP Wangzington Ta Mandenge President O Sunin Kumar Singh na BJP ge Lengyant Huktuna Taramna Obsaki Loinana MLA Brozen Singhan Alusingduna BJP Wangzington Ta Mandangi Maru Aiba Office Biarekia Susarugia K Tharomaduda MLA Brozena Haikibada Bot Mayada Kakta Tatpat Tauduna Miambo Apangbasibina Equige Sakwatarang Pito Kigadabanate Ngasi Miamna Thamoy Singna Achumba Kangna BJP da Sogot Pirakpada Wangzington Ta Kendra Ase Jokot Lamsenda Kumang Sausalagane Haibasi Ngasigi Asikumlaba Taudokia Asinataklebane Bot Maya Kaktada Thorakpa Congress Mirep Asitake Miam Section Minase Congress Tadoktuna BJP da Sangrak Liba Ichel Inau Singi Tazabakak Manghaloi BJP ke active member Oibatanatana Autonomous District Council Chandinge Mikanda 15th Mori se constituency ke intending candidate su Oiriba Thangkolont Haukip ke Miang Makada Semkiba Ayusmat Varake Pradhan Mantri Jan Arogya Yojana PMJAY ge Halkart Singh Mori Kuno Lekai Daleba beneficiary Kuntra Mangada Yenthok Tuna Phangan Krei Ngasi Mori Kuno Lekai da Pangthokiba Halkat Yenthopagi Asamba Thorampa Aduda M Barot Singh High Power Committee member BJP Manipur Aits Nando Singh active member BJP Manipur Amadi TS Pilot President YTT Singh Su Saruyaki Kangabo Kendrage Manukchana Leiba Samrampa Amadi Sangayum Pangkul Ani Paunariba Lambi Asida Leiba Kalbert Ase Karakpadage Maika Yasungi Prajasangna Satok Sasan Taubada Kudung Sadaba Kya Leibadage Prajasangna Lokan MLA Sri Surjakumar Okramda Samson Binaba Haizarubada MLA Harau Harauna Kudakta Mi Thabiraktuna Kalbert Ase Samson Biba Hore Masagidamak Samram Prajasangi Maiki Dage MLA Buthagat Papungduk Sari Loinana MLA na Tauba Thabak Thoram Kudingda support Tauzabak Loinana Tauru Tauruba Thabak Thoram Kuding Mai Pakpa Oibiu Haina Prajasangi Maiki Dage Pongduk Sari Tawan Block Congress Committee ge Vice President Oiramba Haji Izak Ngasile Kidre Tawan Block Congress Committee ge Asamba Thongmi Asina Manung Matam Sadana Laikidabada MLA Surjakumar Okram Block Mahila Amadi Yota Congress ke Thongmi Singna Roiba Mathong Mangamge Thoramda Saru Yaduna Laikhidrabagi Maphamda Ikai Khumnaba Utpagaloinana Imung Manungi Awabada Saru Yakre Sena Suspension Breeze Kaksing Warigi Managing Committee ge President Oiduna Matam Sangna Thong Asige Apapata Sangat Sagarpagi Thabakta Asuba Thodang Lawiramba Kaksing Wairi Senapati Lekai Dage Prokhambam Ibohol Apokpa Lekhidraba Prokhambam
ibom sana chaliba thasige hokhiba tang taret leipak popa numita lekhidabada committee asige athuba mifam ama ngasi ayukta phamduna awaba phongdokre ngasigi mifamna leikhidrabagi thawaina taibang mapugi leikonda ingna sikna leirunaba minute ani tumina leptuna thoni zakhi amadi leikhidrabagi imang manungi awabadasu sadugia jari haina sena suspension the bridge kaksingi managing committee ki secretary na thokpa tirol amana phongdorakle ngasi numidang wairam pung mangaga minute 15 rom tabada kaksang police station ke manung channa leiba kaksang pazi lekai makhalo Baikul oil pump mamangda gari macha pleasure amaga activa amaga thingchinaduna accident thokre gari macha ani adu thoduna lakhiba mioi animak aso apannang khre laibak thiba accident aduda aso apannang khraba mioi ani adudi kaksing wairi kongoi parengdagi naurem ibomsa amadi langathen mayai lekadagi sagol samp bino kumar apokpa ibu chaukawi hairi makoi animak ziban hospital da pukatuna laikana khre hairi Uripo Youth Development Club ngasi BJP intending candidate Kumbong Mayum Suresna sangakre Uripo mayai leka de laiba club asibo sangaraduna Suresna hai lamdama ma sakhona bakhona bada naharon singi asowa thodang chawi makoibo aphaba lambida sagatpa tarbadi awonba ama purakani amadi club ki naharun singna yariba makai politicalize tawdana neutral oina leiba chungani phongdoki Afghanistan ke Kabul da Taliban ke mayukta sangsing kiba Afghan nupi sange protest po tangkai bada Talibana sajai amasung lisai sijina ke Talibana semgadariba lengak interim Islamic Emirate aduda nupi amata yahonte haiduna nupi singaduna protest thakibani Afghanistan ke nupi sing punsi nungsangba oirasanu haiba kolau kya protester singna lauki Demonstration to adubo cover taukiba journalist sing busu Taliban phuki protester amana haikibada sengadariba lengak aduda nupi amata yaholoi haiba wafum dugi mayokta makoina yaning da phongdokpani makoina ekhoibu chaina kanduna yumda chatlo emirate adubusu yagadabani haiki nupi ekhoida piba hakpu ikai khumnadaba emirate adubo ekhoina karamna yagadoribano protester aduna a cabinet without a woman is a loser haina thaba poster amasupai ke high ranking government position dasu nupi singbo appoint wadabani haiba wafam protester amana phongdoke atopa activist diba pharaman aikhoi asi ngarang gi nupi sing natte aikhoina aikhoi gi hak pami haiki ngarang di aikhoi hingsa thengnaki adubo aikhoi leptana thengnaki gani cabinet members sing aduda Taliban figures mayama yauri list adu Taliban ge wangang loi Zabihullah Mujahidna lauthokibani Mullah Muhammad Hassan Akhundbu Prime Minister oina khangkre Mullah Abdul Ghani Baradar amasung Molawi Abdul Salam Hanafi bu anibuna Deputy Prime Minister oina khangkre Prime Minister Narendra Modi na chialauduna virtual format tarahumdodak suba BRICS summit pangthokadore meeting aduda Brazil ge President Jair Bolsonaro Russia ge President Vladimir Putin China ge President Xi Jinping amasung South Africa ge President Cyril Ramaphosa sarugyagane India ge National Security Advisor Ajit Doval New Development Bank ge President Marcos Troizo BRICS Business Council ge pro tempore chair Onkar Kanwar BRICS Women's Business Alliance ke pro tempore chair Dr. Sangita Reddy na sehi sida pangthokiba thabak singge report sing meeting aduda puthokani India da pangthokadaba site Modi International Super 300 Tournament Badminton World Federation na ngase cancel tokre tournament asi haukiba chahi su COVID-19 pandemic na maram oiraga yeithokibani tournament asi Lucknow da October ki tang 12 dagi 13 phawba pangthongnaba matam lekrabani tournament asi danatana atopa tournament kaya amasu COVID-19 gi oriba phibam sing amasung athingba sing laibana yeithokre hairi hausik arobada maroiba pau amane pizari
Chief Minister and Birena Manipur State Cooperative Bank ki Jirbam District Branch ama hangdokre MSCB na loriba thodang singbu thagapa pungdokre Nupisingda ehan basakti pibna socio economic ki phibam pagadhangani haina Minister TS Biswajana haikre Manipur State Power Distribution Company Limited Thawal Subdivision ki employees in Taresuba pay PWG khongjang changsin bahokre loinana Lakadariba Assembly Election ge yapathauni pangthongna kre vote ki campaign hongna kre Image PAODAM ngasigi di matang asida loijare ngeng tabiri bisungbo amuka hana khurumjare खंगहन जबा इमेज टीवी के कंज्यूमर सिंह